All Manipur Cinematographer Association AMCA na sinduna Film Forum gi nauna thawpuna bakhalabasing okpagi thawram ama ngasi Nauremthong Radha Mohan Mandopta pangthokre. Thawram aduda mikhal pangthokpaga loinana Inglisingani kunmanga dagi Inglisingani kunnipan fawba Film Forum Manipurda nauna thawpuna bakhalaba AMCA gi member sing adudi Film Forum Manipur gi Vice President Ningthaukhongjam Surjit Kumar, General Secretary Kangjam Ronel Chandra amadi Joint Secretary Imo Yumnamni hairi. Makhoi ahumbu AMCA gi President L Radha Mohan amadi Secretary Haikruzam Nauchana Sarukyaduna okhi. Film Forum Manipur gi lairamliba chatna kanglon sing ngakna chatnaba thabak kayasu paikhatlagani haina Film Forum Manipur gi thawpuraba singi maikaidagi fongdokhi. Aduga koi imo Joint Secretary to President Kongunjari aduga koi senior cameraman koi tango aduga koi members sing kuno ko ino Kongunjari handaksi yam dongai ba na akoi gi nominee di ani ka thaga bo ibu khaki koi ani ka thaja ba candidate amaka puthoksa bane aduga senior bada atopa gel lagi representative laga kara ibesin jijo koi gi member ngatani koi mi ngatani senhala akoi digidi ahum mari thaba ya da bidamukta tawda koi gi singje koi mi singje lo mai pa ai haitare ko adugi nantadi angka gi pasien moi na noise naki angka gi yamna phaba sahi 25 tagi 28 thawu si am phaba film putok ngam ba si koi gani na khali angka gi sai tagi yang khanba aduga sagi kano se akoi na tohoning ma kha haitare ko koi kha sulai aduga akoi na angka sai tagi haining ba si kamai ti koi member sing sa liba sing si fazana ala thak work tawna fazana tohoningi ai meeting lakti ha chi tharapu bi kai je adum tangdi tawdana ba koi sakpi riba singna tohoningi ai mamanga koi secretary bo eram basingda chi tharappa kholappa me ro thokhe madu thokdana ba kadang jungi ai lana yo ba sin badu kadang kai thokpi raga tobi kha madu tohoningi adum sai ham ape ronen na hai ba Chinna haiba nataba chien oina kano tawbiyo haibado angka gi oina di mamang chi si yang igre tabak oina tawbiyo tabi wani film forum na koi to ye bo igre sen haibado ko aduna madu chi ibudu chi su ijera ke ire iba si du gi mabun nunga pina tabuk tawbiyo o madu ma hai hajini ni aduga akoi na kano da forum da chapi yusing da haini se senada koi gi ada mai yenga da tabuk tawbiyo haibado te rule da lei ba tabuk tawbiyo adu ka denu kai haini se akoi angka gi mi myam chale haraga angka gi ta thalaga thabuk tawbiyo akoi na hari gi ya biu copy hu haibedi akoi gi da leite